ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯀꯣꯜ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯗꯨꯃꯛꯅꯁꯨ ꯍꯦꯟꯅ ꯆꯦꯠꯅ ꯁꯦꯟꯅꯈ꯭ꯔꯦ꯫ ꯁꯥꯟꯕꯨ ꯃꯥꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯦꯟꯕꯤ ꯍꯣꯏ ꯇꯣꯔꯅꯥꯃꯦꯟ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯅꯨꯡꯁꯤ ꯍꯣꯏ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯂꯥꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯥꯟꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯟꯅ ꯊꯦꯝꯕꯒ ꯆꯪꯂꯝꯗꯦ꯫ ꯁꯥꯟꯅ "ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯂꯤꯅꯦ, ꯃꯗꯨꯒꯤ ꯇꯣꯝꯕꯣꯏꯗꯣ ꯉꯁꯤꯗꯤ ꯃꯥ ꯈꯪꯅꯤ ꯂꯥꯛꯇ ꯂꯥꯛꯁꯅꯨꯕ, ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ." ꯂꯦꯟꯅ "ꯑꯁ ꯋꯥ ꯊꯣꯛꯅꯅꯤꯗ ꯅꯪꯕꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯑꯗꯨꯝ ꯃꯇꯝ ꯂꯥꯛꯀꯅꯤ, ꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯃꯥꯅ ꯁꯨꯝ ꯁꯦꯟꯅ ꯌꯥꯕ꯭ꯔꯣ?" "ꯃꯃꯤꯠꯀꯁꯦ ꯈꯥꯅ ꯈꯥꯅ ꯆꯥꯒꯗꯕ ꯃꯈꯩꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯝꯗꯣꯏꯁꯦ, ꯁꯛ ꯃꯥꯅ ꯂꯦꯡꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤꯕ ꯃꯥ ꯈꯪꯗꯧꯅꯤ." "ꯍꯩ ꯇꯣꯝꯕꯣꯏꯁꯦ ꯌꯥꯝ ꯕꯦꯔꯥ ꯊꯥꯡꯕꯅꯤꯀꯣ, ꯍꯧꯖꯔꯨꯅꯨ, ꯅꯪ ꯆꯣꯞꯆꯅꯤꯍꯦ." "ꯃꯋꯥ ꯂꯧꯗꯦ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯅꯞꯇꯣꯏꯅꯤ, ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥ, ꯉꯥꯏꯗꯣꯏꯅꯤ ꯑꯩ." ꯁꯣꯝꯗꯅ ꯁꯥꯎꯕꯅ ꯐꯤ ꯐꯤ ꯀꯥꯝꯂꯤꯉꯩꯗꯨꯗ ꯅꯨꯡꯁꯤꯍꯣꯏ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯂꯦꯟꯅ ꯍꯥꯏꯔꯛꯏ, "ꯑꯣꯏ ꯅꯪꯅ ꯏꯁꯧ ꯇꯧꯔꯤꯉꯩꯗ ꯂꯥꯛꯑꯦ ꯇꯨ ꯉꯁꯤꯗꯤ ꯇꯣꯝꯕꯣꯏꯁꯤꯡꯗꯣ ꯌꯥꯎꯔꯛꯄ ꯎꯗꯦꯅꯦ." "ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯗꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯟꯖꯥꯎ ꯑꯃꯗꯤ ꯂꯩꯔꯕꯅꯤ. ꯀꯥꯟꯗꯦ, ꯃꯇꯝꯒ ꯉꯥꯏꯔꯒ ꯂꯩꯔꯔꯣꯏ ꯑꯩ, ꯉꯁꯤꯗꯤꯅꯦ ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ, ꯌꯦꯡꯉꯣ, ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯕꯗꯅꯦ ꯑꯩꯅꯦ ꯃꯤ ꯍꯥꯠꯅꯤꯡꯉꯛꯀꯗꯧꯔꯦ." "ꯄꯨꯔꯥ ꯃꯤꯍꯨꯜ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ, ꯃꯊꯃꯣꯏꯒꯁꯦ ꯆꯥꯛꯇꯅ ꯂꯩꯔꯤꯖꯥꯠꯅꯤꯅꯦ, ꯑꯗꯨꯁꯨ ꯇꯣꯝꯕꯣꯏ ꯑꯃꯒꯤ ꯆꯩꯊꯦꯡꯗ." "ꯅꯪ ꯋꯥꯊꯤ ꯉꯥꯡ ꯂꯩꯍꯧꯔꯣ, ꯑꯩ ꯆꯪꯉꯦ ꯃꯣꯏ ꯃꯅꯥꯛꯇ." "ꯑꯁ ꯁꯣꯅꯣ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯌꯥ ꯇꯥꯟꯅꯕꯒ ꯅꯪꯗꯦꯃꯤ." ꯁꯥꯟ ꯐꯤꯡꯅ ꯇꯍꯥ ꯅꯨꯡꯁꯤꯍꯣꯏꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ." ꯀꯥꯖꯜꯅ "ꯗꯗꯥ ꯑꯩꯈꯣꯏ ꯉꯥꯏꯔꯝꯗꯤꯔꯣ?" ꯁꯥꯟ ꯃꯔꯩ ꯇꯠꯂꯤ ꯍꯥꯏꯔꯛꯏ, ꯑꯧ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ. ꯑꯗꯣ ꯀꯔꯤ ꯂꯩꯔꯒꯦ, ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯌꯦ." "ꯍꯣꯏ ꯀꯨꯏꯔꯣꯏꯌꯦ, ꯑꯗꯣ ꯅꯍꯥꯟꯈꯩ ꯅꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯄꯗꯨꯗꯤ ꯎꯗꯦꯅ ꯉꯁꯤꯗꯤ." "ꯃꯣꯏꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯂꯩꯌꯦꯅ ꯂꯥꯛꯇ꯭ꯔꯕ." ꯁꯥꯟ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯂꯥꯛꯇ꯭ꯔꯤꯗꯣ ꯐꯔꯕꯅꯦ ꯃꯥ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯣꯏꯗꯣꯏꯅꯤ." ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯣ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯍꯜꯂꯧꯗꯅ, ꯀꯨꯏꯔꯣꯏꯌꯦ, ꯃꯤꯅꯤꯠ ꯑꯃꯇꯪ ꯄ꯭ꯂꯤꯖ." ꯀꯥꯖꯜꯅ "ꯍꯣꯏ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ." ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯖꯜꯅ ꯅꯨꯡꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯣꯔꯛꯏ꯫ ꯅꯨꯡꯁꯤꯗꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯀꯥꯖꯜꯅ "ꯀꯨꯏꯔꯛꯀꯅꯨꯀꯣ, ꯉꯥꯏꯍꯥꯛ ꯁꯥꯔꯣ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯃꯤ ꯌꯦꯡꯂꯒ." ꯅꯨꯡꯁꯤꯅ "ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯌꯣ, ꯑꯩ ꯏꯊꯟꯗꯗꯤ ꯇꯜꯂꯦꯕ." "ꯌꯥꯔꯦꯁꯦ, ꯀꯩꯅꯣ ꯍꯥꯏꯅꯤꯗꯣ ꯍꯥꯏꯍꯜꯂꯣ, ꯆꯠꯂꯦ ꯑꯩ." ꯀꯥꯖꯜ ꯆꯠꯈꯤꯕꯒ ꯁꯥꯟ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯅꯨꯡꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯤꯡꯗꯣ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯀꯣ?" ꯅꯨꯡꯁꯤ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ." "ꯑꯣ ꯐꯔꯦꯅꯦ, ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯕ, ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯒ ꯂꯩꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ." ꯅꯨꯡꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯥꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯥꯏꯔꯒꯦ, ꯇꯥꯔꯣꯀꯣ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯈꯜꯂꯛꯄꯁꯦ, ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯕꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥꯁꯦ ꯂꯧꯗꯨꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯕꯅꯦ. ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ. ꯊꯥ ꯀꯌꯥ ꯆꯪꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯤ ꯇꯧꯒꯅꯨ. ꯑꯗꯨꯕꯨ ꯑꯩ ꯄꯣꯖꯤꯇꯤꯚ ꯔꯤꯄ꯭ꯂꯥꯏꯅꯗꯤ ꯍꯦꯟꯅ ꯄꯥꯝꯃꯦ. ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯪꯁꯨ ꯇ꯭ꯌꯨꯁꯟ ꯊꯦꯡꯂꯅꯤ, ꯆꯪꯉꯣ." ꯋꯥꯍꯩꯁꯤꯡꯗꯨ ꯁꯩꯔꯦꯡ ꯊꯤꯕꯒꯨꯝ ꯕ꯭ꯔꯦꯡ ꯊꯤꯔꯝꯂꯒ ꯁꯥꯟ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯗ ꯃꯃꯤꯠꯇꯣ ꯑꯔꯩꯕꯤ ꯂꯧꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯁꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯝꯕꯤꯅ "ꯑꯣꯏ ꯀꯩꯗꯧꯔꯦ?"
ꯀꯔꯤ ꯑꯃꯨꯛ ꯀꯝꯁꯤꯟꯕꯤꯔꯝꯂꯒꯦ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯈꯩ ꯂꯦꯞꯄꯤꯁꯦ? ꯅꯨꯡꯁꯤ ꯃꯇꯝꯗꯨꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ, ꯃꯉꯛ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯆꯠꯈ꯭ꯔꯕꯣ? ꯀꯥꯖꯜꯅ, ꯍꯥ, ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯆꯦꯟꯍꯟ ꯑꯃ ꯇꯧꯔꯝꯂꯦꯅ ꯁꯤꯗꯤ? ꯃꯥꯂꯦꯅ, ꯃꯥꯏꯁꯦ ꯁꯀ꯭ꯔꯨ ꯀꯣꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯅꯨꯡꯁꯤꯅ, ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ, ꯑꯩꯕꯨ ꯏꯊꯟꯇ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯍꯜꯂꯒ꯫ ꯑꯝꯕꯤꯅ, ꯍꯣ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯨꯡꯁꯤꯅ, ꯑꯁ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯣꯜꯂꯝꯕꯅꯦ, ꯏꯀꯥꯏꯁꯤꯗ ꯍꯥꯏꯕ, ꯅꯣꯏꯅ ꯅꯣꯛꯅꯔꯛꯀꯅꯤ꯫ ꯀꯥꯖꯜꯅ, ꯁꯠ ꯁꯠ ꯍꯥꯏꯔꯛꯎꯀꯣ ꯅꯪ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯍꯦ꯫ ꯃꯥꯂꯦꯅ, ꯍꯥꯏꯔꯣꯗ, ꯉꯥꯏꯔꯦꯗ, ꯋꯥꯔꯦꯗ, ꯃꯃꯜ ꯀꯥꯍꯜꯂꯅꯨꯗ꯫ ꯑꯁ ꯍꯥꯏꯒꯦꯁꯦ, ꯑꯗꯨꯕꯨꯔꯣ, ꯅꯨꯡꯁꯤ ꯍꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯐꯠ ꯈꯨꯝꯖꯤꯟꯈꯤ꯫ ꯑꯇꯩꯁꯤꯡꯗꯨꯁꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯅꯨꯡꯁꯤꯅ, ꯅꯣꯏ ꯌꯥꯝꯅ ꯅꯣꯛꯀꯅꯨꯀꯣ, ꯑꯩꯅ ꯁꯣꯝꯗ ꯏꯀꯥꯏꯔꯤꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯣꯏꯅ꯫ ꯀꯥꯖꯜꯅ, ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯈꯤꯒꯦ ꯑꯗꯨꯗꯤ? ꯀꯩꯅꯣ ꯑꯩ ꯀꯔꯤ ꯈꯨꯝꯗꯧꯔꯤꯒꯦ? ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯑꯝꯕꯤꯅ, ꯌꯥꯔꯦ ꯀꯥꯖꯜ, ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯣ, ꯆꯠꯂꯁꯦ꯫ ꯃꯥꯂꯦꯅ, ꯆꯠꯂꯁꯦ, ꯍꯣꯔꯦꯟꯗꯤ ꯅꯨꯄꯤ ꯑꯃ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯐꯖꯅ ꯇꯧꯔꯁꯦ꯫ ꯃꯈꯣꯏ ꯃꯔꯤ ꯍꯧꯅꯗꯨꯅ ꯇ꯭ꯌꯨꯁꯟꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯨꯁꯥꯟ, ꯂꯦꯟꯅ ꯐꯖꯅ ꯂꯛꯅꯕꯤꯔꯦ, ꯅꯨꯡꯉꯥꯏꯕꯣꯏ ꯀꯔꯤꯕꯣꯏ꯫ ꯂꯦꯟꯅ, ꯅꯪꯒꯤ ꯃꯥꯏꯁꯤꯕꯣ ꯄꯤꯌꯣꯔ ꯏꯔꯣꯏꯒꯤ ꯂꯦꯗꯔꯗꯣ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯤꯕꯣ ꯑꯩꯗꯤ꯫ ꯐꯔꯦ ꯀꯩꯅꯣ ꯃꯥꯜꯂꯗꯤ, ꯅꯪꯗꯧꯅ ꯍꯣꯃꯣ ꯑꯣꯏꯅ ꯎꯔꯕꯣ ꯑꯩꯁꯦ? ꯄꯥꯝꯖꯗꯦ, ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯄꯒꯗꯤꯅꯦ ꯄꯥꯝꯖꯗꯦꯀꯣ, ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ꯫ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯅꯣꯕ? ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣꯕꯣ? ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯦ, ꯄꯥꯝꯃꯦ, ꯉꯥꯏꯔꯛꯂꯤꯁꯦ ꯀꯨꯏꯔꯦ, ꯄꯥꯈꯨꯝ ꯄꯥꯝꯃꯦ, ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯁꯁ, ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯃꯤꯍꯨꯜꯒꯗꯣ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯝꯂꯅꯤ, ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯅꯨꯡꯁꯤ ꯍꯥꯏꯅꯒꯦ? ꯈꯔ ꯁꯞꯇ꯭ꯔ ꯇꯧꯔꯝꯃꯤꯗꯣ ꯐꯔꯕꯅꯤ, ꯀꯤꯅꯕ, ꯇꯣꯝꯕꯣꯏꯗꯨꯗꯒ ꯂꯥꯛꯑꯝꯂꯗꯤꯅꯦ ꯄꯦꯟꯗꯧꯅ ꯊꯃꯣꯏꯁꯦ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯑꯅꯤꯗꯨꯁꯨ ꯄꯥꯔꯛꯇꯨꯗ ꯃꯈꯥ ꯇꯥꯅ ꯁꯥꯏꯀꯜ ꯊꯧꯔꯤ꯫ ꯁꯥꯟꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯍꯦꯟꯕꯤꯗꯤ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯈ꯭ꯔꯦ, ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯁꯣꯝꯗ ꯁꯥꯟ ꯊꯦꯡꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯤꯡꯂꯒ ꯂꯩꯔꯦ꯫ ꯍꯦꯟꯕꯤꯅ, ꯑꯁ ꯌꯥꯔꯦ ꯂꯥꯛꯑꯣ, ꯍꯟꯅꯕ ꯇꯧꯔꯁꯦ, ꯁꯥꯟꯅꯕ ꯍꯥꯏꯔ ꯂꯣꯏꯔꯁꯤꯅꯤ꯫ ꯄꯣꯝꯕꯤꯅ, ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯗ꯭ꯔꯗꯤ ꯐꯖꯔꯤꯕ꯭ꯔꯣ? ꯑꯁ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯑꯃꯗꯨꯅ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯀꯩꯅꯣ, ꯉꯁꯤ ꯈꯛ ꯊꯥꯗꯣꯛꯄꯕꯣ꯫ ꯑꯗꯣ ꯒꯦꯝꯁꯦ ꯑꯩꯈꯣꯏꯅ ꯀꯥꯔꯦ, ꯍꯣꯔꯦꯟꯗꯤ ꯂꯥꯏꯕꯛ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯁꯨ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯊꯃꯣꯏꯗ ꯆꯥꯛꯂꯒ ꯂꯩꯔꯤꯗꯣ, ꯅꯨꯡꯁꯤ ꯄꯥꯝꯕꯤ ꯐꯣꯡꯗꯣꯛꯂꯁꯦ ꯍꯥꯏꯕ꯫ ꯑꯁ ꯇꯜꯂꯤꯍꯦ, ꯑꯩ ꯗꯥꯏꯔꯦꯛ ꯃꯁꯥꯗ ꯍꯥꯏꯕꯒꯗꯤ ꯉꯝꯃꯣꯏꯍꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯍꯥꯏꯕꯤꯒꯁꯦ꯫ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏꯅꯦ ꯑꯩꯒꯤꯗꯤ꯫ ꯑꯅꯤꯗꯨꯁꯨ ꯀꯟꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤ, ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯤꯅꯦ ꯍꯥꯏꯗꯨꯅ꯫ ꯍꯦꯟꯕꯤꯗꯤ ꯃꯁꯥꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗ ꯂꯣꯏꯔꯦ, ꯄꯥꯁꯨ ꯄꯥꯈꯠꯂꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯛꯁꯤ ꯀꯟꯗꯤ ꯀꯜꯂꯤꯀꯣ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯄꯥꯝꯕ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ, ꯑꯩꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯄꯥꯝꯃꯤ꯫ ꯃꯥꯇꯕꯨ ꯈꯟꯖꯩ, ꯅꯤꯡꯖꯩ, ꯑꯉꯛꯄꯅꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ꯫ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯝꯂꯒ ꯊꯥꯔꯤꯕ ꯆꯤꯌꯔꯁꯤꯡꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯊꯣꯏꯕꯤꯅ, ꯑꯁ ꯁꯥꯒ ꯁꯥꯕꯅꯦ, ꯑꯩꯗꯤꯅꯦ ꯁꯤꯒꯦꯕꯨ ꯇꯧꯋꯤꯗ ꯉꯥꯏꯍꯥꯛ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯕꯁꯤꯗꯤ꯫ ꯕꯂꯥꯅ, ꯍꯥꯏꯒꯨꯝꯕꯗꯅ ꯐꯖꯅ ꯁꯥꯏꯍꯦ꯫ ꯗꯤꯅ, ꯑꯁ ꯅꯣꯏꯒꯤ ꯁꯥꯕꯒ ꯆꯪꯗꯦ ꯑꯩꯗꯤ, ꯉꯁꯥꯏꯗꯒꯤ ꯀ꯭ꯂꯥꯁꯀ ꯇꯥꯗꯈꯩ ꯒ꯭ꯔꯨꯞꯇ ꯂꯥꯡꯂꯒ ꯂꯩꯊꯣꯛꯄꯅꯦ꯫ ꯊꯣꯏꯕꯤꯅ, ꯅꯪꯕꯨꯗꯤ ꯇꯧꯔꯝꯅꯤ, ꯑꯗꯨꯝ ꯈꯪꯉꯤ꯫ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ, ꯂꯦꯝꯅꯥꯎꯗꯣ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯑꯦ ꯒ꯭ꯔꯨꯞꯇ, ꯐꯤꯠ ꯁꯨꯗꯕ ꯑꯃꯒꯤ, ꯑꯗꯨꯒ ꯐꯣꯇꯣꯗꯣ ꯑꯩꯅꯦꯌꯦ꯫ ꯕꯂꯥꯅ ꯑꯃꯨꯛ,
ꯇꯧꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯂꯝꯅꯥꯎꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯊꯣꯏꯕꯤꯅ ꯃꯗꯨꯒꯤ ꯄꯥꯄꯤꯗꯣ ꯆꯤꯟꯗꯤꯅꯦ ꯄꯨꯔꯥ ꯅꯨꯄꯤꯗꯒꯤ ꯍꯦꯟꯕꯅꯦ ꯀꯟꯕꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯅꯦꯝꯃꯤ ꯀꯥꯏꯅ ꯃꯥꯏꯗꯣ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯗꯤꯅ ꯍꯣꯔꯦꯟꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯟꯅꯔꯒꯅꯦ ꯂꯛꯅꯁꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯕꯂꯥꯅ ꯌꯥꯝ ꯋꯥꯡꯕ ꯁꯥꯔꯤꯕ ꯑꯩꯒꯤ ꯂꯦꯞꯅꯔꯗꯤꯅꯦ ꯈꯨꯠꯇꯨꯝꯁꯤꯅ ꯁꯨꯊ ꯌꯥꯅꯤꯃ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯁꯥꯟꯒ ꯂꯦꯟꯒꯁꯨ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯗꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯅꯣꯏꯒꯤ ꯀ꯭ꯔꯁꯁꯦ ꯂꯥꯛꯑꯦ ꯇꯨ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯒ ꯕꯂꯥꯅ ꯁꯤꯗ ꯀꯧꯁꯤꯜꯂꯛꯑꯣ ꯑꯆꯥꯄꯣꯠ ꯀꯣꯡꯍꯟꯁꯦ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯗꯤꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯈꯥꯝꯕꯒ ꯅꯪꯗꯦ ꯐꯠ ꯍꯦꯛꯇ ꯀꯧꯈꯤ ꯗꯤ ꯈꯔ ꯍꯧꯅ ꯀꯧꯔꯛꯏ ꯁꯥꯟꯒ ꯂꯦꯟꯒ ꯑꯅꯤꯗꯣ ꯇꯥꯔꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯥꯟꯅ ꯑꯩꯈꯣꯏꯕꯨꯔꯥ ꯀꯧꯕꯤꯔꯤꯁꯦ ꯗꯤꯅ ꯍꯣꯏ ꯃꯥꯅꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯅꯦ ꯁꯥꯟꯅ ꯌꯥꯅꯤ ꯍꯥꯏꯕꯤꯌꯣ ꯀꯔꯤ ꯂꯩꯔꯒꯦ ꯐꯝꯃꯨ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯟꯅ ꯌꯥꯅꯤꯗ ꯐꯝꯗ꯭ꯔꯁꯨ ꯁꯤꯗ ꯁꯨꯝ ꯂꯦꯞꯀꯦ ꯕꯂꯥꯅ ꯑꯃꯨꯛ ꯀꯩꯅꯣꯗꯨ ꯀꯣꯏꯔꯤꯗꯨꯕꯣ ꯀ꯭ꯂꯥꯁ ꯄꯨꯟꯗꯕꯁꯨ ꯅꯠꯇꯦ ꯁꯛ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯦ ꯗꯤꯅ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯅꯔꯒꯦ ꯁꯥꯟꯅ ꯂꯥꯏꯔꯤꯛꯀ ꯄꯥꯗꯦꯗ ꯑꯩꯈꯣꯏꯗꯤ ꯗꯤꯅ ꯏꯁ ꯍꯥꯏꯖꯤꯟꯅꯔꯤꯁꯦ ꯑꯗꯣ ꯅꯣꯏ ꯖꯨꯂꯣꯖꯤꯒꯤ ꯅꯣꯠꯕꯨꯛꯇꯣ ꯑꯩꯈꯣꯏ ꯑꯝꯇ ꯋꯥꯏꯖꯒꯦꯅ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁ ꯈꯔ ꯃꯤꯁ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯑꯝꯇ ꯀꯣꯄꯤ ꯇꯧꯖꯒꯦ ꯇꯧꯕꯅꯦ ꯁꯥꯟꯅ ꯍꯣꯏ ꯌꯥꯏꯌꯦ ꯂꯧꯋꯣ ꯇꯟꯖꯥꯗꯨꯗ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯝꯕꯗꯨꯁꯨ ꯄꯨꯔꯛꯏ ꯁꯥꯟ ꯍꯣꯏꯅ ꯑꯃꯨꯛ ꯈꯔ ꯂꯧꯔꯒ ꯆꯥꯃꯤꯟꯅꯔꯦ ꯊꯣꯏꯕꯤꯗꯤ ꯑꯆꯥꯄꯣꯠꯀ ꯆꯥꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯁꯥꯟꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯁꯥꯟ ꯍꯣꯏꯁꯨ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ ꯁꯥꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯥꯜꯂꯝꯂꯒꯦ ꯕꯤꯜꯁꯨ ꯄꯤꯔꯝꯂꯒꯦꯀꯣ ꯗꯤꯅ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯒꯦ ꯂꯦꯟꯅ ꯌꯥꯔꯦꯗ ꯉꯁꯤꯇꯪꯁꯤꯕꯨ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯕꯗ ꯅꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑꯣ ꯕꯂꯥꯅ ꯑꯃꯨꯛ ꯍꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯍꯧꯔꯦꯀꯣ ꯁꯥꯟ ꯍꯣꯏ ꯕꯤꯜ ꯄꯦꯗ ꯇꯧꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯗꯤꯅ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯁꯦ ꯕꯂꯥꯅ ꯑꯃꯁꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯗꯦꯅꯦ ꯗꯤꯅ ꯉꯥꯡꯉꯣꯏ ꯃꯥꯗꯤꯅꯦ ꯉꯥꯡꯉꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯀꯅꯤ ꯃꯤꯅ ꯁꯣꯝꯗ ꯏꯀꯥꯏꯔꯤꯀꯥꯟꯁꯤꯗ ꯕꯂꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯏꯕꯤꯅ ꯐꯔꯣꯏꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯅꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯖꯤꯇꯦꯟ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯒꯦꯔꯦꯖꯇ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯥ ꯌꯧꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯔꯛꯏ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯇꯥꯔꯦ ꯂꯥꯛꯑꯒꯦ ꯁꯈꯤꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯖꯤꯇꯦꯟꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯌꯥꯆꯪꯉꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯔꯤꯅꯦ ꯊꯕꯛ ꯐꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯔꯦꯀꯣ ꯍꯅꯨꯊꯪꯁꯤꯗꯅꯦ ꯈꯠꯆꯤꯟꯅꯔꯅꯨ ꯉꯥꯏꯈꯣ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯐꯣꯟꯒ ꯇꯧꯗꯦꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯥꯏꯅꯤꯅ ꯑꯇꯣꯝꯕꯗꯨꯗꯤ ꯉꯁꯥꯏ ꯇꯧꯔꯛꯂꯝꯕꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯀꯔꯤ ꯋꯥꯠꯂꯦ ꯍꯥꯏꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯇꯦꯗ ꯃꯥꯒꯤ ꯔꯦꯟꯠꯀꯤꯗꯣ ꯊꯥ ꯐꯥꯗꯣꯔꯦꯅ ꯍꯥꯏꯔꯛꯂꯤꯅꯦ ꯍꯣꯏ ꯄꯤꯁꯤ ꯌꯥꯏꯃꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯎꯗ꯭ꯔꯤꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯈꯤꯕꯅꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯐꯔꯦ ꯅꯆꯥꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯐꯣꯟ ꯇꯧꯕꯤꯁꯤ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯈꯤꯅꯤ ꯈꯨꯗꯩꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯣꯏ ꯕꯥꯁꯨ ꯐꯤꯗꯣ ꯍꯣꯡꯇꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯇꯧꯖꯔꯨꯔꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯋꯥꯔꯗꯦꯟꯅ ꯌꯨꯝꯗꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯦ
ꯅꯨꯡꯁꯤ ꯊꯣꯛꯈꯤꯕꯗꯨ ꯎꯔꯗꯨꯅ ꯄꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯝꯕꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯅ ꯀꯧꯔꯛꯏ꯫ ꯑꯝꯕꯤ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯁꯦ꯫ ꯑꯝꯕꯤꯅ, ꯀꯔꯤ ꯂꯩꯔꯒꯦ ꯆꯦ? ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ, ꯀꯩꯅꯣꯝꯃ ꯁꯨꯝ꯫ ꯑꯝꯕꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯆꯦ꯫ ꯅꯣꯏꯒꯤ ꯅꯨꯡꯁꯤꯁꯦ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ? ꯄꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯑꯝꯕꯤ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯑꯩꯗꯤ ꯈꯪꯗꯤꯌꯦ, ꯀꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤꯕꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯁꯦ, ꯅꯨꯡꯁꯤꯁꯦ ꯅꯣꯏ ꯆꯦ ꯍꯦꯟꯕꯤꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ, ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯣ꯫ ꯑꯁ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯗ ꯑꯗꯨꯗꯤ, ꯑꯩ ꯇꯜꯂꯦ꯫ ꯌꯥꯗ꯭ꯔꯁꯨ ꯃꯁꯥꯗ ꯑꯃꯨꯛꯇ ꯈꯪꯗꯗꯤ ꯈꯪꯍꯜꯂꯣꯕ꯫ ꯍꯣꯏ, ꯃꯑꯣꯡ ꯌꯦꯡꯒꯦ꯫ ꯑꯗꯨꯅꯦꯕ, ꯅꯪꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯟꯕ ꯌꯥꯕꯅꯦ ꯑꯩꯒꯤ꯫ ꯀꯔꯤꯕ? ꯌꯥꯔꯦ, ꯑꯩ ꯆꯪꯉꯦ꯫ ꯑꯝꯕꯤ ꯐꯠ ꯇꯧꯔꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗꯤ ꯐꯣꯟꯗ ꯃꯃꯥꯒ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯅ, ꯏꯃꯥ, ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ? ꯁꯈꯤꯅ, ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ꯫ ꯅꯨꯡꯁꯤ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯥꯎ ꯆꯥꯎ, ꯅꯈꯣꯏ ꯈꯛꯇꯅꯦ ꯑꯍꯥꯎꯕꯗꯣ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯎ꯫ ꯑꯩꯅ ꯁꯤꯗ ꯍꯋꯥꯏ ꯆꯥꯔꯤ, ꯑꯗꯨꯁꯨ ꯍꯤꯟꯖꯥꯡꯗ ꯍꯋꯥꯏ ꯃꯔꯨ 2-3 ꯏꯔꯣꯏꯕ ꯁꯥꯟꯅꯕꯗꯣ꯫ ꯍꯩꯃꯥ, ꯑꯁꯤꯒꯤꯕꯨ ꯁꯥꯎꯋꯤꯅꯦ ꯃꯁꯦ꯫ ꯅꯪꯅ ꯂꯥꯛꯄꯗ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯎꯅ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤꯒꯤꯕꯨ꯫ ꯆꯥꯅꯤꯡꯉꯤꯅꯦ ꯈꯪꯉꯕ꯭ꯔꯥ? ꯁꯤꯗꯗꯤ ꯇꯣꯏꯅ ꯆꯥꯕꯁꯨ ꯐꯪꯗꯦ, ꯋꯤꯛ ꯑꯃꯗ ꯑꯃꯨꯛꯇꯪꯅꯤ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯤꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧꯁꯦ꯫ ꯑꯗꯣ ꯅꯪꯕꯨ ꯁꯨꯇꯤꯒꯗꯤ ꯂꯩꯇ꯭ꯔꯣ? ꯌꯨꯝꯗ ꯂꯥꯛꯑꯔꯣꯏꯗꯕ꯭ꯔꯣ? ꯍꯟꯗꯛ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯁꯦ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯦ, ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯂꯩꯌꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯊꯝꯂꯒꯦ, ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯂꯨꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯨꯕꯣ? ꯑꯗꯨꯔꯣ, ꯑꯩꯒꯤ ꯀꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗꯅꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯎꯍꯧꯕꯅꯦꯕ꯫ ꯑꯩꯅ ꯂꯥꯛꯄꯗ ꯄꯥꯏꯅꯕ ꯆꯥꯔꯖ ꯇꯧꯁꯟꯕꯤꯔꯝꯃꯣꯕ, ꯀꯥꯎꯅꯤꯀꯣ꯫ ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯒꯦ ꯇꯧꯒꯦ꯫ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯅꯨꯡꯁꯤꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯗꯦꯟꯗ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯔꯨꯝꯗ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯤ 3ꯗꯨꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯅꯨꯡꯁꯤꯗꯤ ꯏꯉꯛ ꯉꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯎꯕꯗ꯫ 3ꯗꯨꯁꯨ ꯅꯨꯡꯁꯤ ꯎꯕꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯛꯄꯋꯣ ꯂꯥꯎꯕꯋꯣ ꯈꯣꯡꯕꯋꯣ ꯂꯣꯏꯔꯦ ꯇꯧꯔꯤꯕ꯫ ꯅꯨꯡꯁꯤꯅ, ꯍꯩꯃꯥ, ꯀꯩꯅꯣ ꯁꯣꯅꯣ ꯂꯣꯏꯅ ꯆꯨꯔꯝꯂꯤꯁꯤꯅ? ꯀꯥꯖꯜꯅ, ꯍꯣ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ, ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ, ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ꯫ ꯃꯥꯂꯦꯅ, ꯅꯨꯡꯁꯤꯇꯅꯤ ꯑꯃꯨꯛꯇ 2 ꯀꯦꯜꯂꯤꯁꯦ, ꯑꯗꯨꯁꯨ ꯁꯦꯝ ꯗꯦꯗ꯫ ꯑꯝꯕꯤꯅ ꯑꯃꯨꯛ, ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯣꯛꯄꯗ, ꯄꯨꯛꯀꯁꯦ ꯂꯣꯏ ꯅꯥꯔꯦ ꯍꯥꯏꯕ꯫ ꯅꯨꯡꯁꯤꯅ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯥ ꯅꯣꯏꯒꯤꯁꯦ, ꯍꯥ? ꯀꯥꯖꯜ ꯅꯣꯛꯄ ꯐꯥꯊꯔꯒ, ꯑꯁ ꯍꯥꯏꯒꯦꯁꯦ ꯍꯥꯏꯒꯦꯁꯦ, ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯍꯣ ꯅꯪꯁꯦ ꯆꯦ ꯍꯦꯟꯕꯤꯅꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕ꯫ ꯍꯥ? ꯀꯔꯤꯕ? ꯅꯨꯡꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯃꯥ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯀꯥꯖꯜꯅ, ꯑꯁ ꯅꯗꯥꯎꯗꯤꯕꯀꯣ ꯏꯕꯦꯝꯃ ꯅꯪ ꯃꯩ ꯇꯥꯔꯦꯍꯦ꯫ ꯃꯥꯂꯦꯅ, ꯅꯣꯏ ꯑꯩꯈꯣꯏꯗ ꯊꯣꯛꯀꯗꯕ ꯂꯥꯏꯕꯛ ꯅꯠꯇ꯭ꯔꯦꯗ ꯑꯁꯤꯗꯤ꯫ ꯑꯝꯕꯤꯅ, ꯑꯩꯗꯤꯅꯦ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯦ, ꯅꯍꯥꯟꯃꯨꯛ ꯋꯥꯔꯗꯦꯟꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯗꯨꯁꯨ ꯃꯣꯏꯅ ꯇꯝꯕꯗꯒꯤꯅꯦ ꯈꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯀꯥꯖꯜꯅ, ꯍꯣꯏꯅꯦ, ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ, ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ꯫ ꯃꯥꯂꯦꯅ, ꯑꯣꯏꯅꯤ ꯑꯣꯏꯅꯤ, ꯃꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯩꯕꯒꯤꯅꯦ ꯇꯧꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯝꯕꯤꯅ, ꯑꯩꯉꯣꯟꯗꯁꯨꯅꯦ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯁꯦ꯫ ꯀꯥꯖꯜꯅ, ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ, ꯅꯣꯏ 2 ꯄꯤꯌꯔ ꯁꯦꯝꯂꯒ ꯀꯣꯏꯁꯤꯜꯂꯣ ꯀꯩꯅꯣ꯫ ꯑꯝꯕꯤꯅ, ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯅꯩꯅꯤꯁꯦ꯫ ꯅꯨꯡꯁꯤꯅ, ꯑꯁ ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯃꯥꯂꯦꯅ, ꯉꯥꯎꯈꯤꯅꯨ ꯉꯥꯎꯈꯤꯅꯨ, ꯅꯪ ꯋꯥꯈꯜ ꯇꯥꯗꯕ ꯌꯥꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯉꯥꯎꯕꯗ ꯁꯣꯔꯣꯛꯇ ꯇꯥꯗꯧꯕ ꯌꯥꯝꯅ ꯂꯩꯀꯣ꯫ ꯀꯥꯖꯜꯅ, ꯑꯁ ꯁꯤꯗꯤ ꯑꯩꯁꯨ ꯊꯥꯏꯅꯒꯤ ꯍꯣꯞꯇ ꯕꯤꯗꯥꯏ ꯑꯣꯏꯈꯤꯕ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯧꯔꯦꯗ꯫ ꯃꯥꯂꯦꯅ, ꯅꯪꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯗꯨꯔꯣ?
ꯅꯝꯕꯔ ꯀꯛꯈ꯭ꯔꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯥꯏꯅꯒ ꯅꯪꯅ ꯀꯞꯄꯗꯣ. ꯑꯁ ꯑꯩ ꯀꯥꯎꯒꯗꯝꯗꯤꯅꯦ, ꯃꯃꯤꯡꯒ ꯄꯜꯂꯛꯀꯅꯨꯗ, ꯍꯥꯔꯠ ꯌꯥꯝꯅ ꯀꯥꯏ. ꯑꯝꯕꯤꯅ ꯏꯁ ꯃꯥꯅ ꯍꯧꯒꯦ ꯍꯧꯗꯣꯔꯛꯂꯒ ꯌꯦꯡꯉꯨꯅꯦ. ꯑꯁ ꯑꯩꯅ ꯀꯞꯄꯗꯅꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯄꯣꯡꯈꯩ ꯀꯞꯂꯤꯅꯦ ꯏꯕꯦꯝꯃ. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯄꯥꯅ ꯆꯩꯔꯤꯅꯦ, ꯅꯪ ꯑꯗꯨ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯂꯩꯖꯗ꯭ꯔꯕ ꯀꯥꯏꯅ. ꯃꯥꯂꯦꯅ ꯅꯝꯕꯔ ꯂꯩꯌꯦ ꯄꯤꯌꯨꯔꯣ. ꯀꯥꯖꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ, ꯄꯦꯜꯂꯦ ꯑꯩꯅꯦ ꯑꯃꯨꯛꯀ ꯋꯥꯖꯅꯤꯡꯗꯦꯀꯣ, ꯃꯥꯅꯅꯦ ꯈꯪꯕꯤꯗꯧꯁꯨ ꯅꯠꯇꯦ. ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯑꯁ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯈꯠꯄ ꯍꯦꯟꯃꯜꯂꯦꯀꯣ, ꯌꯥꯔꯦꯕ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯅꯕ ꯇꯧꯔꯁꯦ. ꯀꯥꯖꯜꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯆꯪꯈꯤꯗ꯭ꯔꯣ ꯉꯁꯤꯒꯤ ꯗ꯭ꯔꯃꯥ ꯃꯌꯥꯝꯗꯨꯗ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯍꯦꯟꯕꯤꯒ ꯄꯣꯝꯕꯤꯒꯁꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯍꯦꯟꯕꯤꯅ ꯀꯔꯤ ꯍꯥꯏꯍꯧꯒꯦ, ꯌꯥꯗꯧ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯄꯣꯝꯕꯤꯅ ꯍꯥꯏꯕꯒ ꯄꯥꯎꯈꯨꯝ ꯍꯦꯛꯇ ꯐꯪꯒꯗ꯭ꯔꯣ, ꯈꯔ ꯉꯥꯏꯕ ꯇꯥꯕꯅꯦ. ꯌꯥꯖꯔꯛꯁꯅꯤ, ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ. ꯁꯥꯟꯍꯣꯏꯁꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥꯀꯤꯡ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ. ꯅꯨꯡꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯟꯍꯣꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯇꯣꯛꯏ. ꯃꯥꯏꯊꯣꯡꯗꯨꯅꯗꯤ ꯇꯥꯛꯂꯤ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯦ ꯍꯥꯏꯕ. ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯔꯗꯤ ꯆꯤꯡꯅꯩ. ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯖꯦꯛꯁꯟ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯂꯛꯅꯔꯛꯏ. ꯖꯦꯛꯁꯟꯅ ꯑꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯁꯛ ꯐꯖꯕꯤ ꯒ꯭ꯔꯨꯞꯇꯨꯅꯤꯅꯦ. ꯖꯦꯝꯁꯅ ꯃꯥꯅꯤ ꯚꯥꯏ, ꯃꯩ ꯀꯥꯞꯄꯤ ꯀꯥꯡꯕꯨꯗꯨꯅꯤꯅꯦ. ꯔꯥꯍꯨꯜꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕꯤ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗꯤ, ꯇꯨꯏꯁꯟꯁꯨ ꯄꯨꯜꯂꯤ, ꯂꯥꯎꯗꯅ ꯆꯠꯈ꯭ꯔꯁꯦ. ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯀꯥꯖꯜꯅ ꯍꯥꯏꯔꯛꯏ. ꯇ꯭ꯌꯨꯁꯟ ꯂꯥꯛꯑꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯣ, ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯇ꯭ꯔꯁꯨ? ꯀ꯭ꯂꯥꯁꯁꯨ ꯄꯨꯜꯂꯤꯅꯤ, ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯖꯦꯛꯁꯟꯅ ꯍꯥꯏ ꯍꯥꯏ, ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯨꯅꯦ ꯚꯥꯏ, ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯋꯥ ꯇꯤꯟ ꯇꯥꯔꯦꯍꯦ ꯋꯥꯇꯥꯁꯤꯗꯤ, ꯁꯥꯎꯔꯁꯨ ꯑꯗꯨꯝ ꯐꯖꯩꯅꯤ ꯃꯣꯏꯁꯦ. ꯅꯨꯡꯁꯤꯅ ꯍꯦ ꯅꯣꯏꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ, ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯋꯥꯅꯤꯅꯦ. ꯖꯦꯛꯁꯟꯅ ꯑꯥꯏ ꯅꯪꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ, ꯑꯁꯦꯡꯕ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ. ꯅꯪꯁꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ. ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯅꯨꯡꯁꯤꯗꯤ. ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯂꯥꯛꯎꯕ ꯍꯦꯟꯕꯤ ꯍꯣꯏꯁꯨ ꯇꯧꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯀꯩꯗꯧꯅꯔꯦ ꯀꯥꯖꯜ? ꯀꯥꯖꯜꯅ ꯆꯦ ꯂꯝꯕꯤ ꯆꯠꯄꯗ ꯀꯥꯔꯟ ꯇꯥꯔꯛꯂꯤꯕ ꯁꯛꯁꯤꯡꯁꯤꯅ. ꯍꯦꯟꯕꯤ ꯖꯦꯛꯁꯟ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯀꯩꯅꯣ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗꯈꯩ ꯑꯉꯥꯡꯗ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯔꯤꯗꯤ? ꯖꯦꯛꯁꯟꯅ ꯍꯩꯄꯥ ꯍꯩꯄꯥ, ꯁꯤꯗꯤ ꯌꯦꯡꯕꯗ ꯋꯥꯍꯣꯡ ꯃꯇꯨ ꯊꯦꯛꯆꯤꯟꯕꯤ ꯀꯥꯡꯕꯨꯗꯨꯅꯤꯅꯦ, ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯛꯄ ꯁꯥꯕꯤꯗꯣ. ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ. ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯃꯥꯅꯦ ꯃꯥꯅꯦ, ꯌꯥꯝꯅ ꯋꯥꯖꯕꯤ, ꯄꯣꯛꯄꯗ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈꯤꯕꯤ ꯀꯥꯡꯕꯨꯗꯨꯅꯦ. ꯍꯦꯟꯕꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ. ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯈꯨꯠ ꯌꯥꯎꯅꯔꯛꯂꯦ. ꯍꯦꯟꯕꯤꯅ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯁꯤ ꯆꯥꯎ. ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗꯦ, ꯀꯗꯣꯝꯗꯒꯤ ꯀꯗꯣꯝꯗ ꯊꯥꯔꯛꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗꯦ. ꯄꯣꯄꯥ ꯄꯣꯄꯥ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯍꯦꯟꯕꯤꯁꯨ. ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ, ꯀꯥꯎꯕ ꯊꯤꯟꯕꯅ ꯍꯥꯟꯈꯤ. ꯄꯣꯝꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯍꯦꯔꯣ ꯁꯥꯔꯝꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯄꯨꯔꯥ ꯐꯣꯂꯥ ꯁꯥꯔꯤ, ꯃꯆꯤ ꯃꯆꯤ ꯅꯣꯏꯔꯤ, ꯃꯃꯥꯏꯒꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦ. ꯀꯣꯟꯅꯊꯪꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯏ. ꯍꯦꯟꯕꯤꯅ ꯈꯪꯕ꯭ꯔꯥꯗ, ꯁꯕꯥꯅꯤ ꯀꯥꯏꯅ ꯅꯊꯨꯟ ꯏꯁꯨꯡ ꯁꯨꯡꯈꯩ, ꯃꯔꯨ ꯄꯣꯈꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯅꯁꯛꯁꯤꯡꯗꯣ. ꯄꯣꯝꯕꯤꯅ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯍꯩꯇ꯭ꯔꯤ, ꯑꯗꯨꯒꯁꯨ ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯔꯤ, ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯁꯛꯁꯤꯡꯁꯦ. ꯅꯨꯡꯁꯤ ꯍꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯅꯣꯛꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯛꯇꯣ ꯎꯕꯗ. ꯍꯦꯟꯕꯤꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ.
ꯃꯇꯨꯡꯗ ꯇꯧꯔꯗꯤ ꯅꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯥꯔꯤꯗꯨ ꯏꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯠꯈ꯭ꯔꯦ ꯍꯦꯟꯕꯤꯅ ꯐꯔꯦ ꯅꯣꯏꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯀꯥꯖꯜꯅ ꯍꯣꯏ ꯆꯦ ꯅꯨꯡꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯍꯦꯟꯕꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯂꯦꯅ ꯑꯁ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯅ ꯑꯍꯨꯝꯗꯣ ꯐꯖꯅ ꯇꯣꯠꯄꯤꯈ꯭ꯔꯦꯅꯦ ꯑꯝꯕꯤꯅ ꯑꯦꯛꯁꯟꯗꯤ ꯃꯩ ꯇꯥꯏ ꯅꯨꯄꯥꯗꯒꯤ ꯍꯦꯜꯂꯤꯅꯦ ꯑꯅꯤꯗꯨꯁꯨ ꯀꯥꯖꯜꯅ इस पाम हेलैसीदी अंबी होय नुसिया नंदी करी खली नुसीना यारे हे तानिंद्रेको चलो सलो नुसी मची मचीद तुमिन ओंब हौरक्ले मसादा अहोंब कया लापगुम तवी महाकना अदुमना तौरिबदु करिगिनो हाइबदी मसासु खंगजदे पोथाफम खंगदबा अवाबु पोलुम अमना मसादु नंसिनबगुम खल्ली पुकनिंग वाखल अमता लेताद्रे नुमित हुमनी सुटी ले हाइदुना फ्राइडे गे नुमिदांग वारमदा मागी मयुमदा चटनबा तौनरी नुसीसु मयुमदा लाई मयुम हेक यौबगा नुसी मफीगा होंगदबा मखै मागी फोन दो उपुदगी लौथोक्तुना ऑन तौनबा लाक्नरी अदुगा अमु साना पिरकिबा ओनादा इबा नंबर दो अमु माना पुरकलिबा नोट सिंगदुगी चेना खुदिंग हांगदुना येंगली कोना थंगदा थेंगनरे नुसी सोर सांगना होंतोकलगा वखलदा हाइजै अस फंगदी फंगलेसे अइबु मेसेज सेक्टा थारत्रने अमुक माना करीना हाइना हाइकिने ngayak wakan khanba yaba khallaba matungda message ama sange number da thajili hello haina iduna message to thakraba matungda reply lakpra haina amuk yengi fana kuina ngaira fawba reply laktabaduda nusi mafi hongdoklaga phone do tanamlaga masado yam tanna mamagi manakta lai sakina kaidore cha tumbya nasado isuk sukthana uida nasa nuaitrabo कैसु तौदेदैमा करी हिंजांग थोंगलिनो नंग बाबाना इजा लाकनी हाइदना येन लेरेए अदु ओइना थोंगी बाबादी उदे कदाइदा मुक थोख्रगे तयाइसे मखोल तादे नंग बाबादी कादा लेरमगनी इरुजनी न तहोबने नंग तयाइदी वाटलिदा चाक चाबो मतमदा हंजिलकनी जिम सानबा चटकिबने अई लाक्ट्रिकांददी नोइदे अहाव अहाव यामना चादाइने चाक थिरो आई ngasi चारदोइनेबा लोरे चारदौनी इमा थिदोरलगे को ममा मचा अनिदु वारी सानरिङाइदुदा जितेनसु चंगलक्तुना वारिदु यौसिलई जितेना करी नोने इजा तोमिने हारिदुबो सकीना हो मा लेत्रिङाइदने अखोइदंग अहावबु जातो एये अदुना ngasi di masu चारदबनी थिरो ओ हारिबा हा थिबिरो चाथोक्लसी इचा चाक लामलमलनी सखीना चाक थिदोक्तुना चाबा हौरे ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯨ ꯂꯥꯛꯂꯗꯨꯅ ꯐꯝꯖꯤꯜꯂꯔꯦ ꯌꯥꯏꯃꯅ ꯑꯕꯦꯝ ꯅꯪꯗꯤ ꯁꯨꯇꯤ ꯂꯩꯕ꯭ꯔꯣ ꯂꯥꯛꯂꯤꯁꯦ ꯅꯨꯡꯁꯤꯅ ꯍꯣꯏ ꯇꯌꯥꯏ ꯂꯩꯌꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯔꯣ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯆꯥꯁꯤꯜꯂꯨ नबक थन्नब चाव कोई चातुंबी सखीना नबुंग अनिदुम तंग यौजरमलदिने हेक नुंगाइदौनी नुसीना इमा तातोंदी पाकना लाक्ट्रो सखीना पाक लाक्तेदा मासु एग्जाम कुइद्रेसो हाइरेए मोगी सेमिस्टर गी याइमना अखोय ताचौदुना करम तौरिजानो पाउ इगा मत फाउरक्तेना जितेना संगदे हाइने ट्यूशन मयामदुगा प्रीलियम से कुइद्रा हाइने मासु सकीना खंग्रेदा इसा यामेतनी युमददे अमा तहेक लेक्ते याय मसिदनी थेंगाव लेंगाव तौदुना लेरिसे ओइबो ओइदबा थबक अमतसु तौ याते यायमना पले मतम खरा नुंगाइने लेजखिगे केदरगे असुमना हराव मयामदु चाक चारमी चाक तोक्लबा मतुंग नुंसी ममागी मतेंग पांगबो ओइना कोलिकसिंगदु लुइसनबा यारमी वारी साना तौबना पुंगदुसु खरा थेंजिनख्रे थबक पुंगलोय लुइसिलगा चंगलकपदा मागी फोन गे नोटिफिकेशन लाइट तु nganदुना लेरमी
ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫